ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇ꯭ꯔꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤꯖ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯖꯨꯟ 11, 2015ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯋꯦꯁ꯭ꯠ ꯕꯦꯡꯒꯜꯒꯤ ꯀꯣꯜꯀꯥꯇꯥꯗ ꯂꯩꯕ ꯅꯝꯕꯔ 3 ꯔꯣꯕꯤꯟꯁꯟ ꯁ꯭ꯇꯔꯤꯠꯇ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯩꯈꯨ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯎꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯀꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯦꯀꯦꯟꯗ ꯐ꯭ꯂꯣꯔꯗ ꯀꯥꯗꯨꯅ ꯊꯣꯡ ꯊꯤꯟꯈꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯊꯣꯡꯗꯨ ꯍꯥꯡꯂꯛꯈꯤꯗꯦ꯫ ꯊꯣꯡꯗꯨ ꯍꯥꯡꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯏꯒꯤ ꯏꯁꯩ ꯊꯥꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯂꯥꯏꯒꯤ ꯏꯁꯩꯗꯨ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁ꯭ꯄꯤꯀꯔ 5ꯗꯒꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯗ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯥꯏꯅꯤꯡꯒꯤ ꯏꯁꯩ ꯊꯥꯕ ꯑꯣꯏꯔꯝꯈꯤ꯫ ꯏꯃꯨꯡꯗꯨꯗ ꯁꯨꯝ ꯆꯪꯉꯛꯄꯗ ꯄꯨꯂꯤꯁꯅ ꯂꯥꯏꯒꯤ ꯍꯥꯏꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ 1000ꯒꯤ ꯃꯊꯛꯇꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝꯗꯨꯁꯨ ꯎꯐꯨꯜ ꯊꯥꯡꯕ, ꯁꯦꯡꯅꯗꯕꯒꯤ ꯃꯣꯠꯄ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯩꯈꯨ ꯊꯣꯛꯂꯛꯂꯤꯕ ꯕꯥꯊꯔꯨꯝꯔꯣꯝꯗ ꯆꯪꯗꯨꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯄꯨꯂꯤꯁꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯂꯤꯁꯁꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯕꯥꯊꯇꯕ ꯃꯅꯨꯡꯗ ꯃꯩꯅ ꯆꯥꯛꯂꯕ ꯆꯍꯤ humꯗ꯭ꯔꯥꯇꯔꯦꯠꯃꯨꯛ ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯈꯤ꯫ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯔꯣꯕꯤꯟꯗꯣ ꯗꯦꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯊꯟꯗ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯕ ꯑꯣꯏꯔꯝꯈꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯦꯇ꯭ꯔꯣꯜ ꯕꯣꯇꯜ ꯑꯃꯒ ꯃꯩꯈꯦꯠꯀꯁꯨ ꯐꯪꯈꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯆꯦꯗ ꯏꯕ ꯊꯨꯞꯆꯜꯂꯒ ꯊꯝꯕ ꯅꯣꯠꯁ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯈꯤ, ꯑꯗꯨꯕꯨ ꯃꯅꯝ ꯑꯗꯨ ꯃꯩ ꯆꯥꯛꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤꯗꯤ ꯅꯠꯇꯦ꯫ ꯄꯨꯂꯤꯁꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯅꯝꯗꯨ ꯕꯦꯗꯔꯨꯝ ꯀꯥ ꯑꯃꯗꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯕ ꯀꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯝꯇ ꯎꯕ ꯉꯝꯈꯤꯗꯦ꯫ ꯊꯣꯡ ꯊꯣꯡꯅꯥꯎ ꯀꯨꯏꯅ ꯍꯥꯡꯂꯛꯇꯕ, ꯅꯨꯡꯁꯥ ꯃꯉꯥꯜ ꯅꯨꯡꯁꯤꯠ ꯆꯪꯗꯕ ꯀꯥ ꯑꯃꯅꯤ꯫ ꯄꯨꯂꯤꯁꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯅꯝꯂꯤꯕ ꯃꯅꯝ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯥꯏꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯒꯤ ꯑꯣꯏꯔꯝꯈꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯐꯤꯔꯣꯜ ꯐꯖꯅ ꯁꯦꯠꯄꯤꯗꯨꯅ ꯐꯩꯖꯨꯞ ꯐꯖꯅ ꯁꯨꯞꯄꯤꯔꯒ ꯊꯃꯝꯃꯤ꯫ ꯅꯥꯀꯟꯗꯁꯨ ꯍꯨꯏ ꯑꯅꯤ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯀꯥ ꯑꯗꯨꯗ ꯇꯤꯐꯤꯟꯗ ꯌꯥꯎꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯄꯨꯝꯕꯁꯨ ꯂꯩꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯊꯤꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯑꯣꯔꯣꯕꯤꯟꯗꯣ ꯗꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯗꯦꯕꯖꯥꯅꯤ ꯗꯦ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ-ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯐꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯈꯨꯗꯛꯇ ꯁꯤꯕꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯠꯊ ꯄꯨꯝꯊꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯕ ꯍꯛꯆꯥꯡꯅꯤ꯫ ꯕꯥꯊꯔꯨꯝꯗ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁꯅ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯅꯣꯠ ꯑꯗꯨ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯏꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯣꯔꯣꯕꯤꯟꯗꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯗꯦꯕꯖꯥꯅꯤꯒꯤꯅ ꯃꯧꯄꯥꯅꯨꯄꯥ, ꯆꯍꯤ 94 ꯁꯨꯔꯕ ꯄꯥꯔꯊꯣ ꯗꯦ ꯑꯣꯏꯔꯝꯈꯤ꯫ ꯄꯥꯔꯊꯣꯗꯨꯁꯨ ꯄꯨꯂꯤꯁꯅ ꯃꯆꯦꯒꯤ ꯍꯛꯆꯥꯡ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯦꯞꯇꯨꯅ ꯋꯥꯜꯗ ꯃꯊꯟꯗ ꯃꯀꯣꯛ ꯁꯨꯖꯟꯖꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯄꯥꯔꯊꯣ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯋꯥ ꯌꯥꯝ ꯇꯞꯅ ꯉꯥꯡꯕ, ꯌꯥꯝꯅ ꯃꯣꯠꯄ, ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯕ, ꯈꯨꯖꯤꯟ ꯀꯛꯀꯅꯤ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯋꯥꯍꯪ-ꯄꯥꯎꯍꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯊꯥ 6ꯀꯤ ꯃꯃꯥꯡꯗꯒꯤ ꯇꯨꯃꯤꯟꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯥꯒꯤ ꯃꯆꯦ ꯑꯁꯤ ꯗꯤꯁꯦꯝꯕꯔ 2014ꯗ ꯁꯤꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯅ ꯐꯪꯂꯤꯕ ꯖꯨꯟꯒꯤ 2015 ꯐꯥꯎꯕ ꯃꯍꯥꯛꯀ ꯐꯃꯨꯡ ꯑꯃꯠꯇꯗ ꯇꯨꯃꯤꯟꯅꯔꯛꯈꯤ ꯍꯥꯏꯅ꯫ ꯉꯁꯥꯏ ꯀꯥ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯇꯤꯐꯤꯟꯗ ꯌꯥꯎꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯄꯨꯝꯕ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯃꯆꯦꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯏꯟꯕꯤꯕ ꯑꯣꯏꯔꯝꯈꯤ꯫ ꯍꯨꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯅ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯔꯝꯕ ꯑꯣꯒꯁ꯭ꯇꯀ ꯁꯦꯞꯇꯦꯝꯕꯔꯒꯗ ꯁꯤꯈ꯭ꯔꯕ ꯍꯨꯏ ꯑꯣꯏꯔꯝꯈꯤ꯫ ꯄꯥꯔꯊꯣꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯍꯨꯏ ꯑꯅꯤꯗꯨꯁꯨ ꯃꯥꯒꯤ ꯃꯆꯦꯒ ꯂꯩꯃꯤꯟꯅꯅꯅꯕ ꯃꯥꯅ ꯄꯨꯟꯅ ꯀꯥꯗꯨꯗ ꯊꯝꯕꯤꯕꯅꯤ꯫
ꯄꯥꯔꯊꯣꯅ ꯋꯥ ꯑꯗꯨꯝ ꯉꯥꯡꯕꯗꯒꯤ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯀꯣꯄꯦꯊꯤꯛ ꯃꯔꯗꯔꯔ ꯅꯠꯇꯦ, ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯛ ꯑꯣꯏꯕ ꯃꯤꯅꯤ, ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯕꯅꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯨ ꯄꯨꯟꯅ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯄꯥꯔꯊꯣꯕꯨ ꯃꯤꯍꯥꯠꯄꯒꯤ ꯆꯥꯔꯖ ꯑꯃꯠꯇ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯏꯅꯔ ꯄꯦꯅꯦꯜ ꯀꯣꯗ ꯑꯅꯤ ꯑꯃꯗꯤ ꯄꯥꯜꯂꯝꯃꯤ꯫ ꯑꯃꯅ ꯃꯤ ꯁꯤꯔꯒ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ, ꯑꯃꯅ ꯑꯁꯤꯕ ꯑꯄꯨꯝꯕꯗꯨꯒ ꯂꯩꯃꯤꯟꯅꯕꯗ ꯃꯍꯤꯛ-ꯃꯇꯥꯡ ꯑꯅꯥꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯧꯋꯥ ꯁꯥꯗꯕ꯫ ꯁꯤꯒꯤ ꯑꯄꯤꯛꯄ ꯁꯦꯟꯇꯦꯟꯁ ꯑꯅꯤꯁꯤꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯥ 6 ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯣꯔꯠꯇ ꯃꯍꯥꯛꯄꯨ ꯖꯦꯜꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯕꯤꯌꯣꯅ ꯇꯛꯄꯗ ꯀꯣꯔꯠꯅꯁꯨ ꯌꯥꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯔꯊꯣꯕꯨ ꯄꯥꯕ꯭ꯂꯣ ꯍꯣꯁꯄꯤꯇꯥꯜ ꯐꯣꯔ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀꯦꯌꯔꯗ ꯂꯥꯌꯦꯡꯈꯤ꯫ ꯂꯥꯌꯦꯡꯂꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀ꯭ꯔꯥꯏꯝ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯦꯁꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯃꯊꯟꯗ ꯁꯤꯖꯕꯅꯤ ꯍꯥꯏꯅ꯫ ꯃꯍꯥꯛꯅ ꯃꯆꯦꯕꯨ ꯆꯔꯥ ꯍꯦꯜꯂꯤꯕꯗꯨ ꯇꯣꯛꯅꯕ ꯍꯥꯏꯕꯗ ꯃꯆꯦꯅ ꯌꯥꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯗꯣꯛꯇꯔ ꯑꯅꯤꯅ ꯂꯥꯌꯦꯡꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯗ ꯄꯥꯔꯊꯣꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯆꯦꯅ ꯇꯨꯝꯗꯨꯅ ꯁꯤꯔꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯕꯦꯗꯁꯤꯠ ꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯁꯔꯨ ꯄꯣꯂꯥꯡꯕꯨ ꯐꯩꯖꯨꯞ ꯐꯖꯅ ꯁꯨꯞꯄꯤꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ, ꯂꯟꯆ, ꯗꯤꯅꯔ ꯄꯨꯟꯅ ꯅꯨꯡꯇꯤꯒꯤ ꯆꯥꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯆꯦꯒꯤ ꯊꯋꯥꯏꯅ ꯑꯍꯤꯡꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯄꯤꯖꯔꯤꯕ ꯄꯨꯝꯕ ꯆꯥꯈꯤ ꯍꯥꯏꯅ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯤ ꯋꯥꯈꯜ ꯂꯩꯅꯥꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯍꯪꯕ ꯋꯥꯍꯪꯁꯨ ꯐꯖꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯨꯂꯤꯁꯇ ꯆꯃꯝꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯌꯨꯝꯗꯨꯗ ꯆꯠꯇꯨꯅ ꯍꯦꯟꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯁꯣꯐꯥꯗ ꯃꯣꯟ ꯀꯣꯚꯔ ꯃꯅꯨꯡꯗ ꯅꯣꯠ ꯍꯥꯏꯕꯗꯤ ꯆꯤꯊꯤ ꯃꯆꯥ-ꯃꯆꯥ ꯊꯨꯞꯆꯟꯗꯨꯅ ꯃꯌꯥꯝ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯄꯥꯕꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯆꯤꯊꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯣꯔꯕꯤꯟꯗꯣꯒ, ꯃꯆꯥ ꯗꯦꯕꯖꯥꯅꯤ ꯑꯃꯁꯨꯡ ꯄꯥꯔꯊꯣꯒ ꯊꯥꯅꯕ ꯆꯤꯊꯤꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯕꯁꯨ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯅꯈꯤꯗꯦ, ꯆꯤꯊꯤ ꯏꯅꯗꯨꯅ ꯄꯥꯎ ꯐꯥꯎꯗꯣꯛ-ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯣꯔꯕꯤꯟꯗꯣꯒꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯟꯐꯥꯔꯝ ꯇꯥꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯤ ꯃꯊꯟꯗ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯕꯅꯤ ꯑꯗꯨꯒ ꯗꯦꯕꯖꯥꯅꯤꯒꯤ ꯔꯤꯄꯣꯔꯠꯇꯁꯨ ꯀꯅꯥꯝꯇ ꯃꯉꯣꯟꯗ ꯑꯁꯣꯛ-ꯑꯄꯟ ꯄꯤꯈꯤꯕ ꯂꯩꯇꯦ, ꯃꯊꯟꯗ ꯁꯤꯖꯕꯅꯤ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯊꯤꯒꯠꯈꯤ꯫ ꯑꯣꯔꯕꯤꯟꯗꯣ ꯗꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯨꯄꯤ ꯑꯥꯔꯇꯤ ꯗꯦꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯗꯦꯕꯖꯥꯅꯤ ꯗꯦ ꯑꯁꯤ 1968ꯇ ꯃꯈꯣꯏꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯃꯇꯝꯗ ꯄꯣꯛꯄꯅꯤ꯫ ꯆꯍꯤ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯄꯥꯔꯊꯣ ꯗꯦ ꯑꯃꯨꯛ ꯄꯣꯛꯈꯤ꯫ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯃꯃꯥ ꯑꯥꯔꯇꯤꯅ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯃꯤ ꯑꯃꯠꯇꯒ ꯇꯤꯟꯅꯍꯟꯗꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯁꯥꯟꯅꯔꯕꯁꯨ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯇꯪ ꯏꯃꯨꯡꯗ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯦꯔꯦꯟꯇꯤꯡꯁꯤꯅ ꯗꯦꯕꯖꯥꯅꯤ ꯑꯃꯁꯨꯡ ꯄꯥꯔꯊꯣꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤꯒ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ, ꯇꯤꯟꯅꯅꯤ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤ ꯃꯈꯣꯏꯕꯨ ꯊꯤꯅ ꯆꯩꯕ, ꯉꯥꯡꯕ, ꯐꯨꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯄꯥꯔꯊꯣꯒꯤ ꯗꯥꯏꯔꯤꯗꯒꯤ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤꯅꯕ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯈꯝꯕꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯦꯕꯨ ꯍꯦꯟꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯊꯣ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯅꯥꯃꯠꯇꯒ ꯇꯤꯟꯅ ꯂꯣꯏꯅꯔꯛꯇꯕꯅ ꯃꯆꯦꯒ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯦꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯌꯨꯝꯗ
ꯑꯣꯔꯕꯤꯟꯗꯣꯅ ꯃꯇꯨ ꯃꯆꯥ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯩꯕ ꯂꯥꯛꯈꯤ꯫ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯥ ꯚꯔꯥ ꯁꯥꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯄꯥꯔꯊꯣꯒꯤ ꯃꯄꯥ ꯑꯣꯔꯕꯤꯟꯗꯣ ꯑꯁꯤ ꯂꯥꯏꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯃꯈꯣꯏꯗ ꯀꯥ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ, ꯐꯨꯕ ꯆꯩꯕ ꯇꯧꯕ ꯏꯃꯨꯡꯅꯤ꯫ ꯃꯔꯛꯁꯤꯗ ꯄꯥꯔꯊꯣꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯥꯒꯤ ꯃꯔꯨꯞꯀꯨꯝꯅꯁꯨ ꯂꯣꯏꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯒ ꯃꯃꯥ ꯑꯁꯤꯒ ꯈꯥꯏꯅꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟ ꯌꯦꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯁꯤ ꯊꯝꯃꯝꯃꯤ꯫ ꯄꯥꯔꯊꯣꯅ ꯃꯄꯥꯒ ꯑꯗꯨꯒ ꯗꯦꯕꯖꯥꯅꯤꯅ ꯃꯃꯥꯒ ꯂꯩꯕ ꯇꯥꯈꯤ꯫ ꯄꯥꯔꯊꯣꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯃꯥꯒꯤ ꯃꯆꯦꯒ ꯂꯥꯞꯅꯕ ꯑꯁꯤꯅ ꯑꯣꯏꯔꯝꯈꯤ꯫ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯆꯥꯎꯔꯛꯂꯕꯁꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯤ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯍꯩꯈꯤ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯤ ꯂꯩꯃꯤꯟꯅꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯔꯥꯖꯥꯕꯥꯖꯥꯔ ꯁꯥꯏꯟꯁ ꯀꯣꯂꯦꯖꯇ ꯕꯤꯖꯤꯅꯦꯁ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝꯃꯤꯟꯅꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯈꯤ꯫ ꯄꯥꯔꯊꯣꯁꯤ ꯆꯥꯎꯔꯛꯂꯕꯁꯨ ꯃꯤ ꯇꯤꯟꯅꯕ ꯍꯩꯇꯕꯅ ꯀꯣꯂꯦꯖꯇꯁꯨ ꯃꯆꯦꯗꯒꯤ ꯍꯦꯟꯅ ꯇꯤꯟꯅꯔꯛꯇꯦ꯫ ꯀꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯕꯖꯥꯅꯤꯅ ꯂꯟꯗꯟꯒꯤ ꯇ꯭ꯔꯤꯅꯤꯇꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯃ꯭ꯌꯨꯖꯤꯛꯇꯒꯤ ꯗꯤꯒ꯭ꯔꯤ ꯑꯃꯨꯛ ꯇꯥꯟꯗꯨꯅ ꯀꯜꯀꯇꯥ ꯒꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯄꯥꯔꯊꯣꯅ ꯇꯥꯇꯥ ꯀꯟꯁꯜꯇꯦꯟꯁꯤ ꯁꯔꯚꯤꯁꯦꯁꯇ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡ ꯌꯨ.ꯑꯦꯁ.ꯇ ꯑꯃꯨꯛ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ 2005ꯇ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯥꯔꯇꯤ ꯗꯦ ꯀꯦꯟꯁꯔꯅ ꯅꯥꯗꯨꯅ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯥꯔꯊꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯊꯕꯛ ꯇꯣꯛꯇꯨꯅ ꯀꯣꯜꯀꯇꯥꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯍꯤ 10 ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯅꯤ ꯖꯨꯟ 11ꯗ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ꯫ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯊꯣꯁꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯔꯛꯈꯤ ꯑꯗꯨꯒ ꯃꯆꯦ ꯗꯦꯕꯖꯥꯅꯤꯅ ꯂꯥꯏꯗ ꯊꯥꯖꯕ ꯍꯦꯟꯖꯟꯈꯤ꯫ ꯗꯦꯕꯖꯥꯅꯤꯁꯨ ꯃꯃꯥ ꯂꯩꯇ꯭ꯔꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯇꯣꯛꯇꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯏꯟꯀꯝꯁꯤ ꯃꯈꯣꯏꯒꯤ ꯀꯥ ꯚꯔꯥ ꯐꯪꯂꯛꯄꯗꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥꯁꯨ ꯃꯆꯥ ꯑꯅꯤꯁꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯇ ꯆꯥꯅꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯩꯍꯟꯗꯨꯅ ꯊꯣꯡꯗꯕꯤꯗ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ 2014ꯒꯤ ꯑꯣꯒꯁꯇ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯅ ꯂꯣꯏꯕ ꯍꯨꯏ ꯑꯃ ꯁꯤꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯗꯁꯨ ꯑꯃꯒ ꯁꯤꯈꯤ꯫ ꯗꯦꯕꯖꯥꯅꯤꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯅꯤꯁꯤꯅ ꯁꯤꯔꯤꯕꯁꯤ ꯂꯥꯏꯒꯤ ꯁꯥꯞ ꯂꯩꯕꯒꯤꯅꯤ ꯑꯗꯨꯒ ꯁꯥꯞ ꯑꯁꯤ ꯀꯣꯛꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯥꯏ ꯅꯤꯡꯕꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ꯫ ꯆꯔꯥ ꯍꯦꯟꯕ ꯍꯧꯗꯨꯅ ꯗꯦꯕꯖꯥꯅꯤꯅ ꯍꯥꯏꯈꯤ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯁꯥꯏꯟ ꯑꯃ ꯄꯤꯗ꯭ꯔꯤꯐꯥꯎꯕ ꯃꯥ ꯀꯔꯤꯝꯇ ꯆꯥꯔꯣꯏ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯠꯇꯗ ꯇꯨꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯍꯨꯏ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯟꯅ ꯊꯝꯃꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯥꯏꯟ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅ ꯗꯦꯕꯖꯥꯅꯤ ꯆꯥꯗꯕꯅ ꯗꯤꯁꯦꯝꯕꯔ 29ꯗ ꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯊꯣꯅ ꯃꯄꯥꯗ ꯃꯆꯦ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯛꯄꯅꯤ ꯑꯗꯨꯒ ꯈꯪꯗꯅꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯖꯟꯗꯨꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯍꯟꯗꯅ ꯐꯃꯨꯡꯗ ꯇꯨꯝꯍꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯄꯥꯔꯊꯣꯅ ꯃꯆꯦ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯀ ꯂꯥꯞꯅꯅꯤꯡꯗꯕꯒꯤ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯛꯄꯅꯤ꯫ ꯉꯛꯂꯤꯕꯗꯤ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯥꯅꯨꯄꯤ ꯁꯤꯔꯕ ꯐꯥꯎꯕ ꯃꯄꯥꯅ ꯈꯪꯂꯝꯗꯕ ꯑꯁꯤꯅꯤ꯫ ꯃꯥꯔꯆꯇ ꯍꯥꯏꯕꯗꯤ ꯗꯦꯕꯖꯥꯅꯤꯅ ꯁꯤꯔꯕ ꯃꯇꯨꯡ ꯊꯥ 3 ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯔꯊꯣꯅ ꯃꯄꯥꯗ ꯆꯤꯊꯤ ꯏꯗꯨꯅ ꯃꯆꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯂꯕ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯑꯣꯔꯕꯤꯟꯗꯣ ꯗꯦ ꯖꯨꯟ 11ꯗ ꯃꯊꯟꯇ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯈꯤꯕ ꯑꯣꯏꯔꯝꯈꯤ꯫ 1 ꯑꯣꯛꯇꯣꯕꯔꯗ ꯄꯥꯔꯊꯣꯕꯨ ꯂꯥꯌꯦꯡꯕ ꯂꯣꯏꯗꯨꯅ
ꯐꯔꯕ ꯃꯇꯨꯡꯗ ꯐꯥꯗꯔ ꯔꯣꯗꯅꯤ ꯕꯣꯔꯅꯤꯌꯣ ꯀꯧꯕ ꯄ꯭ꯔꯤꯁ ꯑꯗꯨꯒ ꯀꯣꯜꯀꯇꯥꯒꯤ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯔꯊꯣꯕꯨ ꯁꯦꯟꯅꯗꯨꯅ ꯀꯤꯌꯔꯇꯦꯀꯔ ꯑꯃ ꯊꯝꯗꯨꯅ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯂꯩꯗꯨꯅ ꯊꯝꯈꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯂꯛꯄꯗ ꯄꯥꯔꯊꯣꯕꯨ ꯌꯥꯎꯍꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯣꯁꯥꯏꯇꯤꯗ ꯇꯤꯟꯅꯕ ꯇꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ ꯆꯍꯤ 2 ꯂꯩꯔꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 21, 2017ꯗ ꯄꯥꯔꯊꯣꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯦꯁꯕꯨꯛꯇ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯂꯝꯂꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22ꯗ ꯐꯥꯗꯔ ꯔꯣꯗꯅꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯤ ꯄꯥꯔꯊꯣꯗꯨ ꯀꯣꯜ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ, ꯊꯣꯡꯁꯨ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯩꯈꯨꯁꯨ ꯌꯥꯝꯅ ꯊꯣꯛꯂꯛꯏ, ꯃꯅꯨꯡꯗ ꯀꯩ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯔꯊꯣꯒꯤ ꯀꯤꯌꯔꯇꯦꯀꯔꯅ ꯇꯝꯂꯛꯈꯤ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗꯗꯤ ꯄꯥꯔꯊꯣꯗꯨ ꯕꯥꯊꯇꯕꯇ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯖꯗꯨꯅ ꯃꯄꯥꯅ ꯁꯤꯈꯤꯕ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯃꯊꯟꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯅꯤ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯊꯣꯛꯈꯤꯕ ꯀꯣꯜꯀꯇꯥ ꯍꯥꯎꯁ ꯑꯣꯐ ꯍꯣꯔꯔ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯉꯛꯄ ꯋꯥꯔꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯇꯥꯅꯕꯒꯤꯗꯃꯛ ꯇ꯭ꯔꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤꯖ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯌꯨ꯫